Mapan thongda uba posak pumnamak nangna mahakki magun karamna munna khangle haina haigani. Mapan thongda ama uhallabasu manungdana ama haibase ayamba mipum khudingmakta leibani. Haine khongdana chikpa hui. Karigi hainaribano maramdi mapanda khongdana ingna leirabasu manungdadi chiklage khanduna leirabani. Adunabu chiklakpani. Chiklakadawri imung anibu lechil mahakna. Lechil hojikta masado gyan khajik lakladuna garidagi ngauri kumtharei. Masado hari chatpana makhongdo thak niglei. Khong macha ama piktak chelibaduda yosilai. Khanghaude khongduda masa pulap tusinkre. Wakhal sumangkre. Nganba mayum hanjini kawba makai lechil na gari khamlamba duki akoibada koithi thiri. Masimakna karibu taklibano. Makhoi ani dagi mana lechilbu nuksibana helabra. Asum thirakpana lechil na takiba khongdo tamni yosilaklabani. Nungdamba manabu tamkrabadi kananabu semdokluni. Semdok pasungamloi. Nong maso tapna khigle. Khangpre khangi nupado nupi ama khongduda taduna leirambado. Nganba swai laukiduna kanano haina phone ki torch tuna kablaga yengi. Urare nupi mahakki saktam ningthibi saktam. Isingna chotpagi oigadoribra netraga thabalgi mangalna oibeira. Nupi mahakki saktamdo ingna langna ningthiramle ngasidi. Nganba khongduda fanchong tharaga lechilbu pamkhatlaga kakhalakle. Masadaso yamna inglamle magi gari tana thangduna puraklaga gari duda hapchile. Lechilgi manakta famlaga makutto suru naibi mana lilakpa purito lagthoktuna lechilbu konsinbi. Nganba tapna macha masasana tabrose mitpangu kidarogi nangbo mitpangu me macha se mitpangu Kauze habata mangari takhidre nupido nganba yam pakhatna mamangda kakhatlaga start tawduna gari do kanna thauduna hospital tamna lakle kaya nungsibiba oidrabasu loina bidrabasu nupa mahakna adukwabi gari gumba nungsinaduna loina ramba oiraba matungda sumaina tawramba oiramlagadi nganba karam tawramgani haiba ngamde apangba nupa nangi kappagi nangi wabagi matamde hauda ngaire Yamna watli nang nakapkadaba haibagi matawgum ahingda khongbi makumana laknaraklaga khonglakbagum kru haiduna khongle hospital yosilaklaga nganba lechilbu thangduna pusile Doctor macha semta kanbi mahakimda tawhanbiganu please kaigumba mana awaba hek taraba aibu phatte haino Doctor duna nganbabu masak khangbana mari mara tawramda lechilbu yengnabagidamak emergency room da pusinkre nganba tawfam khangda koicha chatlaga lei ningsinglaktuna phone du puthoklaga call tawrei nganthoina nganba kamai tawre che lechil du phangi adoma hairaga makha taba ngamda kapningba khangduna leikre nganthoyam pakhatna thoibi kainda lege akhoi lake nganba makholdo nikmandana haiba ngamdaduna location thakre Nganthoina mapanda hai Baba lao thoipido sisida lei haye hairaga nganthoina gari do thodoga ngaiduna lei thoibasu hatho thorakle nganthoina gari do thoraga hospital tamna lakle somda nganba makhut ani do paisanaraga makokta namlaga lei tanja tuda nganthoyo su yosilakle nganthoi hanghangdana changlakpana nganbana famlaga leiribado ure nganthoi pakhatna chinsilaklaga nganbada hanglei nganba thoibidu kamai tawrage Nganba tade nganthoi na hairibado nganthoi nganbagi masado hafet numlaga nganba thoibide nganba gyan khangta taraktuna macha gyan laba mana oina wahang hangjilakpaduda nganthoi kemta makhatada wana famtharei thoibasuni asumda hiyai paudu tabada kanagino gari ama wairaga lakle mana chinglakpada nganba nganthoi thoiba suksana famduna leiramle Hiyai hek yosilakpaga doctor su thoklakpaga su tanja hek janare. Nganba hukulaga doctor dugi manakta changsilai. Doctor do tapna hairei. Sis fine. Ngak leiraga gyan laani. Nganba makhut ani do lonaraga. Thank you doctor. Thank you. Nganba nganthoy hodo unsilaklaga. Che, ai lechil na hawalaklaga chanaba kay kino khra leiruge. Hairam laga thokre nganthoy tapna. Hiyai, sida pangmudana. Hoy che. Hairaga tapna famtharei nganthoina
Kamai tawribano khangdre. Nganbana haibada khong macha amada taduna leirame hai. Hiyaina, che, thuibina gyan laakanda phajana hanglase. Nganba mayumda yorakpaga laure. Tunau, che! Kana amata hek thoklakte, pungdo fat yengi, pungdo ubada piranglakta mamondok lae. Aisi suba, pungse ani makhai tada ngairi. Chakhomda changlaklaga fridge to phaklage yengi, nganba machinda soli. Okay, thabi sine, carrots ne, beetroot ne. Atuka, kobi siga ekta phutlage. Haiboi heita boy makudo khokle, amuk cham tawduna yamna wana futnaba hotnari. Kaino kukarda kamdoira natraga sida phutoiro. Kamsilageda. Hairaga thangkatkre. Loyagi gari su leite masu halaktriba male. Asomda loyadi tanuga mamaga bo sangba oina mogi sumangda gari do khamlaga gari manungduda tumlaga leire. Pung mari mukta silak tawre tanu mapanda thoglei. Loyaga magadi yamna khangnadribana khazikoina kaurei. Daloya. Loya gari manungda gyan tadana adum tumlaga leire. Tanu haifet yenglaga. Tumjar sanuda. Kona chagalon beloiraga hotokpirage. Leichal gyan lagle habaduda hiyaiga nganthoiga changlei. Nganthoi hiyaida. Mana kanana purake haridine. Nangna purakpanina adum hayuko. Mana phana pharasu moigi munga thoibiga. Kaidonungda naksinahanba yade. Moiga naksinabadagi tarakpa wabo iramba phawba yai. Aigi inaudi mangaloi. Hiyai tabada maktai. Anido changlakpada leichal tapna kaurei. Che. Nganthoi changsilaga manawgi makhutu pairaga. Ikai kya moy khangbra. Nangonda kanana tawribano asumna. Hayo. Leichal tapna haire. Marang nahan sa. Mamai phina khumchinbi nupi ama hek uyeba. Mahawbada ise gyan mangbadawna tawi. Gari thokna thawna mahawrakpadagi wakhal mangleini. Aduday kamdawna khongda taduna leiramliba. Aina wakhalappadadi mamlaga leirame. Gari dagi kok ngauri kumtharaklaga gyan taboy tadaboy chatpani. Chatpang ngamlaktaduna adum wakhal mangkre. Nganthoi hainingba wadi yamna leire. Adubo matang chade khanduna tuminna lei. Hiyai du oina unsilaklaga. Hiyai, nanga waring haksanaramuko. Aina washroom da changlukhige. Hairamlaga thokre hiyai tapna. Tuibi, ayam pakhali, nangna sumaina tawbase. Leichal khazik nuklaga. Ay kanana thengnaraklino ba? Nangna puraira. Kadaitagi aybu thengnarino. Hiyai no aga leichal gi makhutubu paisile. Aduga tapna. Aina natchade nangbu kanana mafamsida puraktorige. Nang mataw karamna khongduda tarambano. Leichal hiyaida aduki matik thazakre. Nokfe tawraga. Sidane. Aina nangse suk yam nungsirise. Thongjinduda lepamba nupado. Mana pairiba tifindo fawba. Thak niklabani. Changsin si kadai handuk si kadai. Nganba yamna wana. Changlagi khanna kansinga tawbaga. Hiyaina kadaidagi purakpano tifin na maputhoraktuna. Leichal spunduna. Jamfut khara inbado nganba maning hankre. Tapna mamai leiduna adumak thoklakle. Hospital gi mapanda leplaga. Mana heiboy heitaboy semjarakpa chamfuto. Mama leitre khanna nakan gi dustbinduda thadakre. Tapna machinda su sonjay. Thamoidadi nangbu waro haiba yade. Adubu nang mabuda singna nuksibra. Nang lehor ay chatlage ko. Ay nang naurabadi. Aigi thamoy kairani. Nanggi na tauda. Hairaga nganba makhong thangduna thokre. Haizin kibayay leichilbo hiyay nakalakpani. Kanana bu thazaroi. Adubo leichil gidama kuchen duna hotna kiba. Thoiba masamaksu uhobani. Amane hende amana tade haibagi tangkaktumakni lakliba. Adubo hiyay made. Ngantana maithirabani. Nganthoina lutkibana mana maipakpa oina laukre. Nganba gari do mayumda wakhal nungaita thauduna chatkre. Somda loya mamito panglakpada tanu manggolduda chahiduna leiramle. Tapna magi thongdo hangdoklaga kumtharei. Tanu su koirap kaurei. Daloya lao cha tha ase. Loya ikai gumsu taw lukhamda makhutuna khasik hotlaga kakhalei memchana. Ahima
Ibungo nangbu nasagado senglabo? Loya tapna haire. Ay yumdoy na senguragi. Brush tudi sidoy na sengkrodana. Ahan basu mayam leiramgani. Brush sengdana chakamay na thaki haribano. Loya ikaydana adum kamjilay. Ahide yama matamda brush sengdana adum thaima. Wado mano ina tapnon thore. Lechildo gihalaba amta hangira. Hairaga magi koldo lauthoklaga tanuda pirai. Tanu so fat yenglaga lawe. Log hangamdabana tanu ngihak pairaga hek haibasu ikaibiduni mana tawribado. Ikaibado phasilaga tapna. Dada, lokse. Oh, 1, 2, 3, 4. Tanu lokto hek hangbaga layagi wallpaper do hek ururi. Nukning basu pawri. Furi lauthoklaga mingsel mamangda kapa photo ni. Tanu ngantoygi number do metlaga call tawsili. Hello, che. Tola. Mani. Cheton kya laba? Lay. Ngasi hiyengdi leithakigada male. Kamay toyino che? Yumda lagane warido phasana sarase. Asida saba pharak tarani. Chawkta thonglaga khara thilakkisu thilo. Hoi, thammage dudi chechaw. Hairaga phone do thamkibaga loya da pirai. Loya so phone do lawi. Tanu loyagi makhutta haifetang khetke. Tanu masado karin chingbagum faching sili. Loyana. Adudi ehmuk chatlukige. Naubi. Nang horen chak thinbado pharga do iragana ei pung 8 adai lagi. Aduga palap chatlase. Kadai dagi mingno thuklap ame hekta kaukhibani. Tanu ikaira. Hoi dada. Loya magi gari do thoduk chatkhre. Loya hek chatkhibaga memchana. Mathokna su phakreda hojiki nupa machado. Mahanaga iya oiradi imungse chawkhatni bu. Tanu mamada yengliklaga. Yari ima yam taningdredang. Laisromgi ok haisini. Hairamlaga manungda changkhre. Memsa pentana hayawi. Ahibu ok kaina kayam noiradana. Khara chabasidane masana noijakhibani. Chakhini. Nganba mayum yoragle. Machana lakpada ubada rinana. Lechilde kamayna tawrage. Nganba tapna. Khangima hospital da thamamaga laibani. Rina pakhatna. Kaidawrino kamay tawrino ba? Ma, ay koksi yam chi. Ay amta ngakta puthage. Ay mikap mo phawba tumdribani ay. Hairamlaga mathakta kakhatlaga magi kada changkhre. Rina hayawi. Karamba hospital da no minangbo? Tunaw khanglaw lawri. Rina pakhatna kaidawrabano haina chansilai tunawna. Aikhoy ge jakhumse hingchabi ga changlambro kaino toisibo? Ay bu thabak amasu amuk happy rabanida. Thokna wakhre Rinana. Kaino chairiba mayam sibo nangnaro. Tuna Rina da hainingdi yenglaga. Ima, ay no iradi isaw langkidro. Ay thanta lusin mangamoy ko. Noy na che sakhiga lusin minaro dana dudia. Tunaw thamoy do haifam khangda chunglei. Yamna pakhatpagi ihulni. Thamoy da su marolo lai. Dugi nupido ay hinadida. Nupada irang yam tawi hawani. Hainaringay sakhi manungda chunglei. Ay ma, tunaw ay nga tawrasise. Ima, aikhoy tawrage. Rina nuklaga. Nang na niya, ichi mukaw, ima mukaw. Ima do na niya, pare, ima adum kawro. Oh ima, luisil hawro ko dudiye. Hairamlaga Rina thokre. Sakhi tunaw don silaglaga. Tunaw, nang buwabra. Amuka. Tunaw, nang buwabra. Ay wadida. Sakhi tapna nuklaga. Ay ma, champut ni niya. Hairaga khajik lawraga chai. Sakhi mamit ka do lauthoklaga. Yam thi hawi nang na natro. Tunaw taplop na. Nadiye. Parese luisilasi. Hairaga ni do luisin hawre. Loya so pung 8 tasilakpaduda tanu hoida lagle. Tanu so chakhumda kanna pek tawri. Chanaba singdo isaw sulang balepte. Khoi masinane amukada da chakrabanu khangdeba. Ahidine sidori haiwane. Tifin sina marola masabane. Tifin do tapay khatpada khangsa sarakpaduda nakanda leplakpa miduda hanna yengda pisille. Midusu adumakpay. Tanu di mapawiraboy ningdana. Pokpay ni pabong nang di poktro. Loya tapna. Naubi, ay ni. Loy juba, chalasi. Tanu khang pre khang na. Nang di sida kaidaw ba changay ba?
Loyagi makutagi tifindo tap lauraga. Sorry. Hairaga bek toksinkhre. Yarba. Tanu loyagi makutta haifit yenglui ngangsang duna leiramle loyagi makuto khanthata tap pairaga kumpakta yauriba isengduda makuto lupsile. Soikibani sawyadi. Aina pu'e haibanina aina inghanba tabani. Soikibani sawyadi. Aina pu'hanbanina aina inghanba tabani. Loya khazik su'e mamaido thangnaba mikupta nupido ikairakduna tokre. Lao chalasi. Loya su tapli magi matung inaduna thuklaklaga garida pulap kakhalklaga sijatamna lakle. Sija yoraduna loyaga tanuga changlakle. Thoiba ubada tanu. Pabong chichauga chetonga dia. Thoiba machanupida yenglaklaga. Sigi kasida leikhibane. Loya su yauna makhoi ani pulap changle. Adubu loyagi makhongde thongjiladudagi helo haiba yakhidre. Manungda hiyaiga lechulga nganthoiga noktuna leirambado loyani henna nungaitribadi lechulgi makhutpo hiyaina sejat paisilaga leirambadune. Khangkau kawru itanuna. Dada, lao, chango. Nangna fana mabu nungsirabaso aikhoidi khongfam hongloi nangbu tasengna nungsirure nangbudi aigi oige khallure adubo khongthangsimadi chumdabra hangjagi nafamda yenglaroi khalle yengningbasu fauba yengluraga chaina hapa nakhoi anigi mawongna aibu hena wahalle tasengnama nangna mabu nungsirurabra aibu nungsiba punsi chuppagi ngamloidoribra. Changba fauba tallabani nupado adubo kauraklabanina karidu upai lei changba tabani tapli makhongdo manunglomda thanglaga changlai leichil loyada yenglaklaga laira loyaso tablop khumlai ai achapa leirukhige nangna chanaba manungduda leiningdabagi haijilibani makhoigi wa amata ngairamda sathokhe leichil yenghoraga karino sinamo loya mapanda thoklaklaga magi gari do thoduna chatkre kadai da chatlibano haibati khangde tanu chak insangdo table du thamlaga che chakse khra chaba yabri yengo dahiyai nangdi yumda handoira kamai tawni aidi dahiyai leiramni so khangdabani na dahiyai gi chak puraktre haladabani nache sidum phasana bizero amako haladabani ide helaima haladabani nache sidum phasana bizero thoibe ai chatlukhige horena muk laage leichel hiyai di yenglaklaga hoi dahiyai hiyai su chatkhre hojikli hori bahai babu machin manau ahum du khak ngaire thoiba su hiyai ga bulap chatkrabani tanu lechel du unsilaklaga che ngarang nang kadai da chatlino ba kamaina kanana tawbirino ba amaka che ngarang nang kai da chatlino ba kamaina amaka che ngarang nang kadai da chatlino ba kamaina kanana tawrino ba leichel manang nu pide yenglaga khangde ai kok singarokdana yana dum dakhidre aduga hawalakpada ai sida leiramisini nganthoina marak fathalai thoibe nang thabakta tokiga to oda ihai leiramdradina nang samaina akhoi miyamgi mangda lepkhidra leichel nukfetawraga machede yenglai nganthoisu manawda yenglaklaga ihai se nang miraiba yade ko tanu mamaida su'e dangan badi nganthoina mana kari urige nache bukan birakpa miduda inaw se pidana kanada pidorino tanu tumina leijare